ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯟ ꯑꯃꯗ ꯉꯥꯡꯅ ꯁꯛꯅꯕ ꯉꯝꯗꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯆꯧꯕ ꯀꯧꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯤ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯂꯝ ꯍꯦꯟꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ, ꯃꯤ ꯂꯥꯏ ꯀꯤꯗꯕ ꯑꯉꯥꯡ ꯑꯃꯁꯨꯅꯤ꯫ ꯃꯆꯦ ꯑꯇꯣꯝꯕꯤꯅ, "ꯏꯃꯥ, ꯏꯆꯦ, ꯐꯤꯗꯨ ꯀꯣꯟꯅ ꯁꯥꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯁꯦ ꯃꯣꯏꯒꯤ ꯁꯂꯥꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎ 6ꯇꯨꯒ ꯐꯨꯅ ꯂꯩꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ." ꯃꯃꯥꯅ, "ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯃꯤꯒꯤꯗꯤ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯉꯥꯛꯇ 6ꯅꯤ꯫ ꯑꯁ, ꯅꯄꯥꯗꯨꯅ ꯀꯔꯥꯏꯗꯃꯨꯛ ꯂꯩꯈ꯭ꯔꯕꯅꯣ? ꯏꯕꯦꯝꯃ, ꯅꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇ ꯆꯦꯜꯂꯨꯅꯦ, ꯅꯠꯇ꯭ꯔꯗꯤ ꯅꯧꯄꯥ ꯅꯤꯄꯥꯗꯣ ꯁꯤꯕ ꯇꯥꯔꯦꯅꯦ." "ꯏꯃꯥ, ꯁꯤꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯅꯠꯇꯤꯌꯦ, ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6ꯇꯨꯅꯤ ꯍꯥꯏꯕ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ?" "ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6ꯇꯣ ꯄꯥꯏꯔ ꯂꯪꯕꯗ ꯈꯨꯟꯒꯤ ꯃꯤꯈꯩ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯍꯧꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ, ꯑꯩꯅ ꯈꯥꯝꯕꯗꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ." ꯃꯆꯦ ꯑꯅꯤꯅ, "ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯗꯤ ꯍꯥꯟꯅ ꯍꯧꯔꯝꯃꯣꯏ, ꯃꯣꯏ ꯁꯂꯥꯝꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ, ꯅꯨꯄꯥ ꯌꯥꯝꯃꯤꯅ." ꯃꯃꯥꯅ, "ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ, ꯈꯔ ꯊꯨꯅ ꯆꯦꯜꯂꯨꯅꯦ ꯅꯣꯏ ꯑꯍꯨꯝꯕꯣ." ꯃꯃꯥꯒ ꯃꯆꯦ ꯑꯍꯨꯝꯗꯨꯒꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏ ꯅꯨꯄꯥ 6ꯇꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯩꯒꯤ ꯏꯆꯥ 6ꯁꯤꯕꯨ ꯃꯥꯅ ꯐꯧ ꯕꯣꯔꯥ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ? ꯊꯥꯡꯒꯠ ꯊꯥꯗꯔꯤꯕꯁꯤꯕꯣ? ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯣꯞꯄꯦ ꯍꯥꯏꯕ." 6ꯀꯤ ꯃꯄꯥꯗꯨꯅ, "ꯑꯩꯅꯗꯤ ꯃꯁꯥ ꯐꯕ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ 6 ꯄꯣꯛꯆꯩꯅ ꯍꯔꯥꯎꯔꯨꯔꯒ ꯀꯩꯁꯨ ꯅꯠꯇꯕ ꯃꯊꯟꯗ ꯄꯣꯛꯄ ꯑꯉꯥꯡ ꯑꯆꯧꯕꯁꯤꯅ ꯇꯝꯊꯤꯅ ꯂꯣꯏꯅ ꯍꯦꯛ ꯐꯨꯏꯗꯀꯣ. ꯑꯣ, ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯈ꯭ꯔꯦꯗ. ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅ ꯏꯆꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯕ ꯐꯥꯎꯕ ꯌꯦꯡ ꯂꯩꯅꯔꯝꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯕꯨꯗꯨꯁꯥ, ꯅꯣꯏꯁꯨ ꯍꯧꯒꯠꯂꯣ. ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯣ? ꯑꯉꯥꯡ ꯑꯃꯅ ꯅꯣꯏ 6ꯄꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯒ ꯁꯤꯗ ꯅꯥꯍꯦꯔꯒ ꯂꯩꯔꯤꯗꯣ. ꯍꯣꯔꯦꯟꯗꯩ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ. ꯅꯨꯄꯥ 6 ꯄꯣꯛꯑꯦꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯅꯣꯏ 6ꯄꯨꯗꯤ ꯍꯨꯏ ꯑꯣꯏꯅ ꯂꯣꯏꯔꯝꯕꯅ ꯐꯩ." ꯃꯆꯥ ꯑꯇꯣꯝꯕꯅ, "ꯏꯃꯥ, ꯀꯩꯅꯣ? ꯏꯃꯥ, ꯑꯩꯒꯤ ꯃꯅꯤꯡꯗ ꯊꯨꯡꯕ ꯃꯦꯠꯄ ꯉꯝꯗꯕ ꯌꯥꯏꯔꯣꯡꯗꯣ ꯀꯥꯏꯔꯦ ꯏꯃꯥ." "ꯇꯥꯅꯤꯡꯗꯦꯍꯦ! ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯆꯦ ꯍꯣꯏꯁꯨ ꯌꯧꯔꯛꯏꯗꯅ. ꯃꯆꯥꯁꯤꯡꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯐꯨꯕ ꯂꯣꯏꯔꯝꯂꯅꯤ ꯈꯪꯂꯒ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤꯅꯦ. ꯈꯔ ꯉꯟꯅ ꯂꯥꯛꯑꯒ ꯅꯆꯥ ꯑꯉꯥꯎꯕꯁꯦ ꯐꯥ ꯄꯨꯜꯂꯒ ꯊꯝꯒꯦꯗꯤ ꯈꯜꯂꯝꯃꯣꯏꯅꯦ ꯍꯥ?" ꯑꯆꯧꯕꯒꯤ ꯃꯃꯥꯅ, "ꯏꯆꯦ, ꯑꯩꯈꯣꯏꯗꯤ ꯈꯪꯗꯤꯌꯦ, ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯒꯅꯤ ꯆꯦꯜꯂꯛꯏꯁꯦ. ꯏꯕꯦꯝꯃ, ꯅꯧꯄꯥ ꯅꯨꯄꯥꯗꯤ ꯀꯔꯥꯏꯅꯣ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦꯍꯦ." "ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯕꯣ?" "ꯏꯃꯥ, ꯂꯩꯇꯤꯌꯦ." "ꯑꯣ, ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯗꯤ ꯉꯁꯥꯏꯅ ꯆꯦꯟꯈ꯭ꯔꯦꯅꯦ. ꯏꯆꯥꯁꯤꯡꯁꯦ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯒ ꯅꯣꯏꯁꯨ ꯈꯪꯅ ꯈꯪꯖꯤꯟꯅꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤꯅꯦ." ꯃꯆꯦ ꯌꯥꯏꯃꯅ, "ꯏꯃꯥ, ꯌꯨꯝꯗ ꯍꯜꯂꯁꯦ. ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯃꯁꯤꯒꯤ ꯃꯃꯥꯁꯦ ꯃꯁꯝ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯑꯩꯅ ꯐꯣꯏꯕꯗ." 6ꯀꯤ ꯃꯄꯥꯅ, "ꯍꯥꯏ ꯃꯃꯥ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ. ꯅꯆꯥꯁꯤꯡꯁꯦ ꯑꯩ ꯁꯟ ꯒꯥꯔꯤꯗ ꯍꯣꯜꯂꯒꯦ. ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯁꯟ ꯒꯥꯔꯤꯗ ꯍꯣꯟꯕꯗꯣ ꯃꯃꯥ ꯅꯪꯁꯨ ꯌꯥꯎꯕ ꯇꯥꯔꯦ ꯅꯆꯥꯁꯤꯡꯒꯤ ꯃꯔꯛꯇ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ ꯃꯣꯏ ꯃꯄꯥ? ꯏꯁ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯑꯀꯟꯕ 6 ꯂꯩꯔꯤ. ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯉꯥꯡ ꯉꯥꯡꯂꯨꯔꯦꯗꯅ. ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯣꯏ ꯃꯄꯥ." ꯃꯆꯥ 6ꯅ, "ꯏꯃꯥ, ꯄꯥꯕ, ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏ ꯊꯅꯝꯂꯒ ꯆꯠꯂꯤꯗꯨꯕꯣ?" "ꯑꯣ, ꯁꯟ ꯒꯥꯔꯤ ꯂꯧꯔꯨꯒꯦ. ꯄꯥꯡꯗꯕ, ꯆꯥꯛ ꯌꯥꯝ ꯆꯥꯕ ꯁꯥ, ꯕꯨꯗꯨ ꯁꯥ." "ꯍꯥ?" ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯒꯤ ꯃꯐꯝꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯈꯨꯜ ꯑꯗꯨꯗꯇꯁꯨ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜ, ꯑꯇꯣꯞꯄ ꯈꯨꯟꯗ ꯐꯥꯎꯕ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯆꯧꯕꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯅ ꯉꯥꯡꯅꯕ ꯋꯥꯕ, ꯌꯥꯝꯅ ꯐꯤꯡꯕ, ꯁꯥꯎꯕ ꯊꯨꯕ, ꯃꯤꯒꯤ ꯈꯠꯅꯕ, ꯃꯤ ꯐꯨꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯦ ꯑꯍꯨꯝꯗꯨꯒ ꯑꯆꯧꯕꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯕ,
ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ ꯀꯝꯗꯧꯁꯤꯒꯦ? ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯕꯣ ꯃꯈꯨꯔꯥ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯊꯝꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯈꯨꯜ ꯑꯁꯤꯗꯩ ꯇꯥꯟꯊꯣꯔꯛꯄ ꯁꯣꯏꯔꯔꯣꯏ꯫ ꯅꯆꯥꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯍꯥꯟꯅꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕꯁꯨ ꯗꯃꯥꯗ ꯍꯦꯟꯒꯠꯂꯦ꯫ ꯑꯩꯗꯤ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯔꯦ ꯏꯆꯥ ꯑꯣꯏꯔꯁꯨ꯫ ꯃꯃꯥ, ꯃꯈꯨꯔꯥ ꯑꯇꯣꯝꯕꯅ ꯂꯩꯔꯤꯕꯗꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯦ, ꯃꯤꯔꯩꯕꯥꯛꯇꯅꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯃꯈꯨꯔꯥ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯥꯒꯤ ꯐꯨꯅ ꯆꯩꯅꯕꯗꯣ ꯇꯣꯛꯂꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯃꯤꯔꯝꯅꯀ ꯃꯤ ꯐꯠꯇꯕꯅꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯕꯁꯦ ꯍꯥꯠꯇꯣꯛꯄꯤꯈꯤꯗꯅꯕ꯫ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯐꯨꯅꯍꯜꯂꯒ ꯑꯗꯨꯝ ꯊꯝꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯃꯤꯔꯝ ꯑꯣꯏꯔꯁꯨ ꯃꯈꯨꯔꯥꯅ ꯃꯔꯥꯏꯅ ꯁꯦꯟꯅꯖꯁꯅꯤ ꯀꯩꯅꯣ꯫ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯃꯃꯥ, ꯃꯈꯨꯔꯥꯗꯣ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤꯀꯣ꯫ ꯑꯗꯨꯏ ꯃꯊꯛꯇ ꯏꯆꯥꯅꯨꯄꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤ ꯐꯨꯔꯤꯕꯁꯤꯡꯁꯦ ꯃꯔꯥ ꯂꯩꯕ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯂꯥꯟꯖꯗꯕ ꯑꯐꯕ ꯃꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯤꯁꯤꯡꯅ ꯀꯔꯤꯃꯠꯇ ꯏꯆꯥꯗ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨꯗ ꯃꯃꯥꯅꯤ ꯄꯥꯈꯠꯂꯤꯕꯅꯤꯅꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯏꯆꯥꯁꯦ ꯅꯨꯄꯤ ꯊꯤꯕꯕꯨ ꯈꯪꯗꯧꯔꯤꯕ꯭ꯔꯥ? ꯃꯃꯥ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯁꯤꯔꯣ? ꯀꯔꯝꯕ ꯅꯨꯄꯤꯅ ꯏꯆꯥꯁꯦ ꯄꯥꯝꯕꯤꯗꯣꯏꯅꯣꯗ? ꯃꯣꯏ ꯃꯄꯥ, ꯏꯕꯥꯅꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯡꯕꯨ ꯉꯥꯜꯂꯛꯑꯕ ꯃꯥꯜꯂꯤꯅꯦ꯫ ꯉꯥꯜꯂ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯅꯪꯗꯤ ꯍꯧꯒꯠꯂꯣ ꯃꯃꯥ꯫ ꯏꯁ, ꯃꯥꯗꯤ ꯇꯨꯝꯈꯤꯒꯦ, ꯑꯩ ꯍꯧꯒꯠꯂꯣꯏꯌꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯌꯦ꯫ ꯃꯃꯥꯗꯨ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯄꯥꯒ ꯑꯆꯧꯕꯒꯗꯤ ꯌꯥꯝ ꯐꯖꯅ ꯇꯨꯝꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ, ꯏꯃꯥ, ꯆꯥꯛꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯦ, ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯕꯨꯡꯉꯣꯒꯗꯣ ꯍꯧꯗꯣꯛꯑꯣꯗꯅ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥ ꯃꯆꯥꯗ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯏꯃꯥ ꯐꯥꯎꯕ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯅꯔꯥꯡ ꯐꯣꯏꯕ ꯂꯣꯏꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯅ, ꯋꯥꯔꯗꯅ ꯇꯨꯝꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯤ ꯋꯥꯗꯣꯏꯕ? ꯀꯩꯝ ꯇꯧꯕꯁꯨ ꯅꯠꯇꯅ꯫ ꯑꯣ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯃꯤ ꯐꯨꯅꯕꯩ ꯋꯥꯕ, ꯄꯥꯕꯅ ꯉꯔꯥꯡ ꯆꯥꯛ ꯌꯥꯝꯅ ꯆꯥꯁꯤꯟꯈꯤꯕꯒꯤ꯫ ꯍꯣꯏꯅꯦ, ꯅꯣꯏꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯝꯃꯅꯤ꯫ ꯑꯗꯣ ꯏꯆꯥꯁꯥ, ꯅꯄꯥꯗꯣ ꯑꯩ ꯍꯧꯗꯣꯛꯂꯨꯒꯦ꯫ ꯅꯧꯄꯥ ꯅꯤꯄꯥꯗꯣ ꯅꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇ ꯍꯧꯗꯣꯔꯛꯑꯣ꯫ ꯃꯄꯥꯅ, ꯑꯩꯗꯤ ꯍꯧꯒꯠꯂꯛꯑꯦ ꯉꯁꯥꯏꯅ꯫ ꯅꯣꯏꯅ ꯉꯥꯡꯅꯕꯗꯣ ꯁꯨꯝ ꯇꯥꯔꯒ ꯂꯩꯕꯩ ꯋꯥꯅꯤ꯫ ꯑꯩꯗꯤ ꯏꯁꯤꯡ ꯍꯩꯖꯤꯟꯒꯦꯅ ꯇꯧꯔꯒ ꯃꯣꯏ ꯃꯄꯥꯗꯤ ꯍꯧꯒꯠꯄꯤꯔꯕ ꯑꯣꯏꯔꯦ꯫ ꯃꯆꯦ ꯑꯍꯨꯝꯅ, ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦꯅꯦ꯫ ꯌꯦꯡꯉꯨꯅꯦꯍꯦ, ꯇꯥꯁꯤꯟꯅꯗ꯭ꯔꯤꯁꯦ꯫ ꯃꯁꯥꯅꯤꯅ ꯀꯩꯒꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯅꯣꯡꯕ ꯐꯥꯎ ꯉꯝꯗꯦꯅꯦ꯫ ꯏꯆꯦ, ꯅꯣꯏꯁꯤꯗꯤ ꯐꯔꯛ ꯇꯥꯏꯍꯦ, ꯃꯪꯅꯒ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ꯫ ꯍꯧꯖꯤꯛꯀꯤ ꯃꯪꯗꯣ ꯑꯃꯨꯛ ꯃꯪꯉꯨ ꯌꯥꯔꯣꯏꯕ, ꯅꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯊꯨꯒꯥꯏꯗꯅ꯫ ꯀꯔꯤ ꯃꯪꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯃꯪꯗ ꯀꯅꯥ ꯐꯨꯔꯝꯃꯤꯅꯣꯕ? ꯐꯨꯕꯩ ꯅꯠꯇꯤꯌꯦ ꯏꯆꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯃꯪꯅꯣꯅꯦ? ꯏꯕꯨꯡꯉꯣ, ꯃꯤꯅ ꯃꯪꯗ ꯐꯨꯔꯛꯑꯕ꯭ꯔꯣ, ꯇꯥꯏꯕꯪꯗ ꯐꯨꯔꯛꯇ꯭ꯔꯁꯨ? ꯐꯨꯅꯕꯩ ꯅꯠꯇꯦ ꯍꯥꯏꯔꯒ꯫ ꯑꯗꯨꯗꯤ ꯀꯔꯤ ꯃꯪ? ꯑꯗꯨꯔꯣ, ꯁꯣꯔꯥꯔꯦꯟꯗꯩ ꯄꯥꯏꯊꯔꯛꯄ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯑꯩꯒ ꯂꯨꯍꯣꯡꯂꯝꯕꯩ ꯋꯥꯅꯤ ꯏꯆꯦ꯫ ꯇꯥꯏꯕꯪꯗꯗꯤ ꯅꯞꯆꯨꯕꯤ ꯐꯥꯎ ꯐꯪꯗ꯭ꯔꯁꯨ ꯃꯪꯗ ꯐꯥꯎꯗꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤꯒꯁꯨ ꯂꯣꯏꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯃꯌꯥꯁꯤꯡꯁꯤꯒ꯫ ꯑꯗꯣ ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯃꯪꯗꯣ ꯃꯊꯪꯒ ꯃꯪ ꯇꯥꯔꯗꯤ ꯅꯣꯏ ꯑꯩꯉꯣꯟꯗ ꯁꯨꯡꯍꯧ ꯍꯧꯗꯣꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯃꯪꯗꯨꯗ ꯑꯗꯨꯝ ꯃꯤꯀꯞ ꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦ, ꯇꯥꯏꯕꯪꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ꯫ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣꯅꯦ, ꯃꯇꯨꯒꯁꯨ ꯊꯤꯅꯤꯡꯂꯤ ꯃꯥꯜꯂꯦꯅꯦ꯫ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ, ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯎꯔꯣ, ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯉꯁꯤꯒꯤ ꯃꯪꯗꯣ ꯇꯥꯏꯕꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯣ ꯑꯋꯥꯐꯝ ꯑꯃꯗ ꯇꯥꯔꯒ ꯂꯩꯔꯝꯃꯦ, ꯃꯈꯣꯡꯗꯁꯨ ꯃꯈꯨꯠꯇꯁꯨ ꯏ ꯊꯣꯛꯏ, ꯊꯧꯔꯤꯅ ꯄꯨꯜꯂꯤ, ꯑꯗꯨꯒ ꯃꯁꯥ ꯅꯥꯃꯟꯗꯅ ꯊꯥꯡꯅ ꯌꯨꯡꯗꯨꯅ ꯄꯥꯏꯕ ꯉꯝꯗꯅꯕ ꯐꯥꯏ꯫ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯗꯨꯅ ꯑꯩꯗꯣ ꯀꯧꯏ, ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯥꯏꯔꯦꯝꯕꯤ ꯈꯔꯁꯨ ꯁꯤꯔꯒ ꯂꯩ꯫ ꯑꯩꯅ ꯃꯣꯏꯗꯤ ꯆꯦꯟꯁꯤꯟꯗꯨꯅ꯫ ꯌꯥꯔꯦꯍꯦ, ꯃꯪꯒꯤ ꯋꯥꯁꯦ ꯀꯌꯥꯗ ꯂꯨꯅ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯤꯅꯣꯅꯦ, ꯃꯁꯤꯗꯤ ꯉꯥꯎꯗꯣꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ꯫ ꯃꯆꯦ ꯑꯍꯨꯝꯅ, ꯏꯕꯨꯡꯉꯣ, ꯍꯥꯟꯅ ꯍꯧꯒꯠꯂꯣꯁꯦ, ꯅꯪꯒꯤ ꯃꯪꯒꯤ ꯋꯥꯔꯤꯗꯣ
ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯛꯂꯒ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯒ ꯐꯖꯅ ꯇꯥꯕꯤꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯇꯥꯗꯤ ꯇꯥꯎꯀꯣ, ꯇꯥꯗ꯭ꯔꯗꯤ ꯏꯆꯦ ꯑꯍꯨꯝꯒꯤ ꯃꯇꯦꯡ ꯀꯩꯝ ꯄꯥꯡꯂꯣꯏꯗꯕꯅꯤꯀꯣ꯫ ꯇꯥꯒꯦ, ꯍꯥꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯆꯧꯕꯒꯤ ꯃꯆꯦ ꯑꯍꯨꯝꯒ ꯈꯪꯅꯖꯕ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯆꯧꯕꯅ ꯈꯪꯗꯗꯅ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯦ ꯑꯍꯨꯝꯅ ꯑꯆꯧꯕꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯆꯩꯔꯝꯃꯤ, ꯉꯥꯡꯂꯝꯃꯤ꯫ ꯑꯆꯧꯕ ꯃꯆꯦ ꯑꯍꯨꯝꯅ ꯋꯥꯔꯧꯈꯤꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯑꯆꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯦ ꯑꯍꯨꯝꯅ, ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯗ ꯍꯜꯂꯛꯑꯣꯅꯦ꯫ ꯏꯆꯦ ꯑꯩꯈꯣꯏ ꯉꯥꯡꯂꯔꯣꯏꯌꯦ ꯅꯉꯣꯟꯗ꯫ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯃꯥꯒ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯦ, ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦꯅꯦ ꯏꯆꯥꯗꯣ꯫ ꯌꯦꯛꯅꯕꯅ ꯃꯐꯝ ꯈꯨꯗꯤꯡ ꯏꯆꯥꯕꯨ ꯐꯨꯒꯗꯧꯕꯒꯤ, ꯍꯥꯠꯀꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ? ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯗ ꯍꯜꯂꯛꯑꯣꯅꯦ, ꯏꯃꯥ ꯋꯥꯔꯦꯅꯦ ꯏꯆꯥ ꯎꯗꯕꯁꯦ꯫ ꯃꯆꯦ ꯑꯩꯈꯣꯏꯗ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯦ ꯂꯥꯜꯂꯦ ꯅꯪꯉꯣꯟꯗ, ꯉꯥꯡꯂꯔꯣꯏꯌꯦ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ꯫ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯦ꯫ ꯃꯃꯥꯒ ꯃꯄꯥꯒ ꯑꯃꯗꯤ ꯃꯆꯦ ꯑꯍꯨꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅꯁꯨ ꯑꯆꯧꯕꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯆꯧꯕꯅ ꯐꯨꯈꯤꯕ ꯃꯤꯈꯩꯗꯤ ꯀꯂꯛꯄꯦꯟꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯑꯆꯧꯕꯗꯤ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯃꯈꯨꯔꯥ ꯑꯇꯣꯝꯕꯒꯤ ꯂꯩꯐꯝ ꯊꯤꯔꯛꯄꯗ ꯆꯥꯎꯔꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯔꯣꯏ꯫ ꯈꯨꯔꯥꯇꯣꯟꯒꯤ ꯂꯩꯐꯝ ꯊꯤꯔꯒ ꯑꯩꯁꯨ ꯊꯕꯛ ꯁꯨꯔꯒ ꯈꯨꯔꯥꯇꯣꯟꯒ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ꯫ ꯃꯤꯁꯨ ꯐꯨꯕ ꯇꯣꯛꯂꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯕꯥꯕꯥ, ꯏꯆꯦ ꯍꯣꯏꯗꯣ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯍꯦ꯫ ꯃꯤꯇꯩ ꯏꯁꯤꯡꯂꯣ ꯄꯤꯔꯨ ꯇꯥꯔꯛꯏꯁꯤꯅ? ꯀꯩꯅꯣ ꯑꯩꯁꯦ ꯀꯞꯄꯤꯔꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯥꯠꯅꯤꯅꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯒꯩꯕꯨ ꯈꯪꯗꯦꯅꯦ꯫ ꯀꯔꯤꯅꯣ? ꯑꯩꯗꯤ ꯀꯞꯄꯤꯉꯩꯗ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔ ꯃꯥꯜꯂꯦꯅꯦ꯫ ꯁꯤꯗꯤ ꯎꯃꯪꯅꯤꯅꯦ ꯑꯩꯅ ꯆꯪꯂꯛꯏꯁꯤꯗꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯅ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯑꯩ ꯍꯧꯖꯤꯛ ꯀꯔꯣꯝꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ? ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯗꯧꯔꯕ ꯃꯥꯜꯂꯦꯅꯦ꯫ ꯁꯤ ꯌꯧꯔꯗꯤ ꯑꯆꯧꯕ ꯑꯋꯥꯡꯕ ꯎ ꯑꯃꯗ ꯀꯥꯔꯒ ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯗꯣ ꯌꯦꯡꯂꯒꯦ꯫ ꯑꯆꯧꯕ ꯑꯋꯥꯡꯕ ꯎ ꯑꯃꯒꯤ ꯃꯇꯣꯟ ꯇꯥꯅ ꯀꯥꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯆꯧꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯎꯁꯥ ꯑꯃꯗ ꯐꯝꯃꯤ꯫ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ? ꯂꯝꯕꯤꯁꯨ ꯎꯗ꯭ꯔꯦ꯫ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡꯁꯤꯁꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯏꯀꯣꯏ ꯀꯣꯏꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯏꯃꯥꯟꯗ ꯃꯥꯟꯅꯩ꯫ ꯁꯤ ꯊꯣꯛꯅꯤ ꯈꯪꯂꯝꯂꯕꯗꯤ ꯏꯆꯦ ꯑꯣꯏꯅ ꯐꯅ ꯆꯩꯔꯁꯨ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯦ꯫ ꯑꯗꯨꯅ ꯎꯊꯛꯁꯤꯗ ꯑꯍꯤꯡꯁꯤꯃꯗꯤ ꯑꯗꯨꯝ ꯇꯨꯝꯂꯒꯦꯗ꯫ ꯑꯁꯨꯛ ꯋꯥꯡꯕꯁꯤ ꯋꯥꯅ ꯀꯥꯔꯛꯑꯒ ꯑꯃꯨꯛ ꯀꯨꯝꯒꯗ꯭ꯔꯥ? ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯦꯗ꯫ ꯑꯆꯧꯕ ꯎꯊꯛꯇꯨꯗ ꯋꯥꯕꯅ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯍꯤꯡ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯑꯆꯧꯕꯅ ꯇꯨꯝꯂꯤꯕ ꯎꯗꯨꯒꯤ ꯃꯈꯥꯗ ꯁꯥꯁꯨ ꯃꯥꯟꯕ ꯃꯤꯁꯨ ꯃꯥꯟꯕ ꯋꯥꯡ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯈꯔ ꯆꯠꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤꯔꯝꯃꯤ꯫ ꯃꯅꯝꯁꯤꯗꯤ, ꯈꯨꯅꯝꯊꯤꯁꯤꯗꯤ, ꯑꯁ ꯍꯥꯔꯦ ꯁꯤꯗꯤ꯫ ꯀꯩꯅꯣ ꯃꯈꯥꯗ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯔꯒ ꯆꯠꯂꯤꯁꯤꯡꯁꯤꯕꯣ? ꯑꯣ, ꯃꯅꯝꯁꯤꯒ ꯍꯥꯏꯇꯥꯔꯗꯤ ꯑꯃꯣꯠꯄ ꯕꯨꯠ ꯑꯣꯏꯗꯣꯏꯅꯤꯅꯦ꯫ ꯅꯠꯇꯦ, ꯕꯨꯠ ꯅꯠꯇꯦ, ꯃꯍꯨꯝ ꯄꯥꯏꯕ ꯌꯥꯎꯏ꯫ ꯑꯗꯨꯗꯤ ꯃꯣꯏꯁꯦ ꯃꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯤ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯍꯧꯕꯅ ꯐꯅꯤ, ꯂꯝꯕꯤ ꯈꯪꯅꯕ꯫ ꯑꯆꯧꯕꯅ ꯎꯗꯒꯤ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔꯒ ꯌꯦꯡꯕꯗ ꯃꯌꯨꯝꯒꯤ ꯃꯩꯉꯥꯟꯗꯨꯅ ꯍꯤꯡꯆꯥꯕ ꯈꯔꯒꯤ ꯃꯁꯛꯇꯨ ꯎꯔꯝꯃꯤ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯃꯤꯁꯨ ꯅꯠꯇꯦ, ꯕꯨꯠꯁꯨ ꯅꯠꯇꯦ꯫ ꯏꯃꯥ ꯄꯥꯕ ꯍꯣꯏꯅꯒ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯎꯕ ꯍꯤꯡꯆꯥꯕ ꯀ ꯍꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯣ, ꯁꯣꯏꯗ꯭ꯔꯦ, ꯍꯤꯡꯆꯥꯕꯅꯤ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯎꯍꯟꯕ ꯌꯥꯗꯦꯍꯦ꯫ ꯍꯤꯡꯆꯥꯕ ꯑꯃꯅ, ꯃꯅꯝꯁꯤꯗꯤ ꯁꯥꯁꯨ ꯅꯠꯇꯦ, ꯂꯥꯏꯁꯨ ꯅꯠꯇꯦ, ꯁꯤꯕꯨ ꯃꯤꯅꯝꯂꯅꯦ? ꯃꯌꯥꯝ, ꯅꯝꯂꯤꯕ ꯃꯅꯝꯁꯤꯕꯨ ꯑꯩ ꯈꯛꯇꯔꯣ? ꯅꯣꯏꯁꯨ ꯅꯝꯗꯕ꯭ꯔꯣ? ꯑꯇꯩ ꯍꯤꯡꯆꯥꯕꯅ, ꯅꯪꯁꯤꯅ ꯃꯅꯝꯒꯤ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯁꯠ ꯁꯠ ꯆꯠꯁꯤꯜꯂꯣ꯫ ꯐꯥꯔꯒ ꯊꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯣ
ꯑꯃꯨꯛ ꯅꯥꯟꯊꯣꯛꯈ꯭ꯔꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯉꯛ ꯀꯛꯈꯤꯕ ꯇꯥꯔꯦ. ꯍꯣꯏꯅꯦ, ꯀꯥꯎꯕꯨ ꯀꯥꯎꯏ. ꯑꯗꯣ ꯂꯥꯏꯔꯦꯝꯕꯤꯗꯣ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯣꯏꯍꯦ. ꯏꯅꯤꯡꯊꯧꯒꯤ ꯃꯒꯨꯟ ꯂꯩꯕ ꯊꯥꯡꯗꯨꯅꯅꯤ ꯃꯁꯥꯅ ꯑꯃ ꯌꯨꯡꯂꯒ ꯊꯝꯃꯤꯗꯣ. ꯑꯆꯧꯕꯅ ꯀꯔꯤꯅꯣ ꯃꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯂꯣꯟꯒ ꯃꯥꯟꯕꯁꯨ ꯌꯥꯎꯏ. ꯂꯥꯏꯔꯦꯝꯕꯤ ꯊꯥꯡꯀꯁꯨ ꯍꯥꯏ. ꯑꯩꯒꯤ ꯃꯪꯗ ꯎꯕꯗꯨꯒ ꯃꯥꯟꯅꯔꯝꯗꯅꯕ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤꯁꯦ ꯃꯪ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯏꯆꯦ ꯍꯣꯏꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯇꯅꯕ. ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯍꯤꯡꯆꯥꯕꯁꯤꯡꯁꯦ. ꯍꯤꯡꯆꯥꯕ ꯑꯃꯅ ꯇꯥꯏꯕꯪ ꯃꯤ ꯂꯩꯗꯤ ꯂꯩꯔꯦ. ꯑꯩꯅ ꯅꯝꯕ ꯃꯅꯝꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯁꯣꯏꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ. ꯑꯗꯣ ꯐꯔꯦ, ꯍꯌꯦꯡ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯂꯥꯛꯑꯒ ꯌꯦꯡꯂꯒꯦ. ꯑꯗꯨꯒ ꯏꯊꯟꯇ ꯆꯠꯊꯣꯛꯀꯦ. ꯀꯔꯤꯅꯣ ꯅꯪꯅ ꯅꯌꯥꯗꯣ ꯑꯃꯨꯛ ꯈꯤꯒꯠꯂꯛꯏꯗꯨꯕꯣ? ꯃꯩꯗꯣ ꯄꯥꯏꯔꯗꯤ ꯅꯪꯅ ꯃꯥꯡ ꯊꯥꯔꯣ ꯂꯥꯛꯎ. ꯑꯆꯧꯕꯅ ꯃꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯁꯦ ꯀꯔꯣꯝꯗꯅꯣ? ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒ ꯌꯦꯡꯂꯒꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯇꯨꯝꯂꯒꯦ ꯑꯃꯨꯛ. ꯍꯛꯀꯥꯝ ꯆꯟꯕꯗ ꯂꯣꯏꯔꯦ. ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ. ꯅꯣꯡ ꯉꯥꯟꯕꯒ ꯑꯆꯧꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ. ꯁꯤꯗꯤ ꯃꯪ ꯅꯠꯇꯦꯅꯦ, ꯇꯥꯏꯕꯪꯅꯤꯅꯦ. ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯁꯨ ꯇꯥꯏꯕꯪꯅꯤꯅꯦ. ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏꯕ ꯂꯝꯕꯤꯁꯤꯕꯨ ꯀꯔꯣꯝꯗꯅꯣ? ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯂꯨꯔꯒ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯑꯩ. ꯍꯤꯡꯆꯥꯕꯅꯦꯅ ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯅꯠꯇꯦ. ꯑꯩꯒꯨꯝꯕ ꯑꯅꯤꯃꯨꯛ ꯆꯥꯎꯕ ꯉꯥꯛꯇ. ꯃꯁꯛꯅ ꯃꯔꯣꯟ ꯑꯃ ꯊꯤꯔꯤꯕ, ꯅꯝꯅ ꯅꯝꯊꯤꯔꯤꯕ. ꯈꯨꯔꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯄ꯭ꯔꯕꯨ ꯎꯃꯪꯁꯤꯗ ꯑꯗꯨꯝ ꯉꯥꯎꯆꯠꯅꯔꯒ ꯂꯩꯗꯧꯔꯕ꯭ꯔꯁꯨ ꯈꯪꯗꯦ ꯑꯩꯁꯦ. ꯐꯔꯦꯁꯦ, ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ. ꯁꯤꯔꯁꯤ ꯆꯪꯅ ꯆꯪ. ꯐꯠꯇꯕ ꯊꯦꯡꯅꯔꯦ ꯐꯔꯦ, ꯑꯐꯕ ꯊꯦꯡꯅꯔꯦ ꯍꯦꯟꯅ ꯐꯔꯦꯗꯨꯅꯤ. ꯁꯣꯝꯗꯒꯤ ꯆꯠꯂꯒꯦ. ꯈꯨꯠꯆꯥꯕ ꯎꯇꯨꯞ ꯑꯃꯗꯤ ꯄꯥꯏꯁꯤꯟꯈꯤꯒꯦ. ꯁ꯭ꯋꯥꯏꯗꯩ ꯑꯃ ꯍꯦꯛꯇ ꯐꯨꯛꯂꯒꯦ. ꯑꯆꯧꯕꯅ ꯈꯨꯠꯆꯥꯕ ꯎ ꯑꯀꯟꯕ ꯑꯃ ꯐꯨꯛꯇꯠꯂꯦ. ꯑꯗꯨꯒ ꯃꯁꯥꯁꯤꯡꯗꯨ ꯊꯨꯗꯦꯛꯇꯨꯅ ꯎꯇꯨꯞ ꯁꯥꯔꯒ ꯃꯥꯏꯀꯩ ꯑꯃꯗ ꯍꯦꯛꯇ ꯆꯠꯂꯝꯃꯤ. ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡ ꯉꯔꯥꯡꯒꯤ ꯍꯤꯡꯆꯥꯕ ꯑꯃꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯑꯆꯧꯕꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ. ꯁꯣꯝꯗ ꯆꯠꯈ꯭ꯔꯦ. ꯈꯔ ꯀꯟꯅ ꯇꯥꯟꯅꯒꯦ. ꯑꯇꯩꯅ ꯑꯃꯨꯛ ꯐꯪꯈ꯭ꯔꯗꯤ ꯑꯩ ꯂꯤꯛꯑꯒ ꯇꯣꯍꯧꯅꯤ. ꯃꯅꯝꯁꯤꯁꯨ ꯅꯍꯥꯅꯤ. ꯌꯥꯝꯅ ꯍꯥꯎꯗꯧꯕ ꯃꯇꯝꯗꯨꯅꯤꯅꯦ. ꯑꯥꯗꯕꯨ ꯆꯠ ꯂꯩꯔꯦ. ꯑꯁ, ꯃꯁꯥ ꯃꯎꯀꯗꯤ ꯐꯩꯍꯦ. ꯃꯁꯤꯗꯤ ꯏꯊꯟꯗ ꯆꯥꯕ ꯂꯦꯝꯅꯤꯕꯣ. ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯣ? ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯏꯗ. ꯀꯩꯒꯤ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗ. ꯐꯥꯔꯒ ꯆꯥꯊꯣꯛꯀꯦ. ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯄꯨꯛꯁꯤꯗ ꯀꯔꯤꯃꯠꯇ ꯇꯥꯔꯛꯇ꯭ꯔꯦ, ꯏꯁꯤꯡ ꯅꯠꯇꯅ. ꯍꯤꯡꯆꯥꯕꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯌꯥꯝꯅ ꯁꯤꯡꯉꯤꯅꯦ. ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯗꯤ. ꯀꯥꯟꯅꯗꯦ, ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯒꯦ. ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯍꯦꯛ ꯎꯕꯗ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯗꯕꯅꯤ. ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯀꯤꯒꯟꯕ, ꯑꯊꯤꯕ ꯁꯛ ꯎꯕꯗ. ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯤ ꯃꯁꯥ ꯃꯊꯟꯇ ꯃꯌꯥꯝꯗ ꯏꯍꯦꯟ ꯍꯦꯟꯅ ꯁꯛ ꯐꯖꯩ ꯈꯟꯖꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ. ꯑꯣ, ꯀꯔꯤꯅꯣꯃꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯏ. ꯐꯔꯦ ꯐꯔꯦ, ꯁꯥ ꯑꯣꯏꯒꯦꯔꯥ, ꯂꯥꯏ ꯑꯣꯏꯒꯦꯔꯥ, ꯍꯤꯡꯆꯥꯕ ꯑꯣꯏꯒꯦꯔꯥ, ꯍꯦꯛ ꯎꯕꯒ ꯎꯇꯨꯞꯁꯤꯅ ꯀꯜꯂꯒꯦ. ꯃꯅꯝꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯉꯔꯥꯡꯒꯤ ꯍꯤꯡꯆꯥꯕꯗ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯑꯩ ꯃꯅꯤꯡ ꯍꯜꯂꯒ ꯌꯦꯡꯂꯔꯣꯏꯒꯦ. ꯍꯤꯡꯆꯥꯕꯗꯨꯅ ꯑꯆꯧꯕꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯎꯔꯒ ꯆꯣꯡꯂꯛꯑꯒ ꯑꯗꯨꯒ ꯑꯆꯧꯕꯒꯤ ꯃꯃꯥꯡꯗ ꯐꯟ ꯂꯥꯎꯅ ꯇꯥꯏ. ꯑꯗꯨꯒ ꯐꯤꯕꯝ ꯀꯥꯏꯅ ꯃꯈꯨꯠ ꯑꯃ ꯁꯥꯋꯠ ꯇꯧꯗꯨꯅ ꯂꯥꯎꯏ. ꯑꯆꯧꯕꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯍꯥꯏꯖꯤꯟꯗꯅ ꯄꯣꯞ ꯂꯥꯎꯅ ꯀꯜꯂꯦ. ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯣꯏꯅꯤꯁꯦ ꯍꯥꯟꯅ ꯈꯪꯂꯦꯕ. ꯂꯥꯎ ꯈꯣꯡ ꯇꯧꯗ꯭ꯔꯁꯨ ꯍꯦꯛ ꯎꯕꯗ ꯀꯤꯕ ꯐꯥꯎꯔꯗꯨꯃꯛꯇꯗ ꯑꯃꯨꯛ ꯀꯤꯍꯟꯗꯣꯏꯒ ꯇꯧꯔꯤ. ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤꯅꯦ, ꯁꯜꯂꯒ ꯇꯥꯔꯝꯃꯅꯤꯅꯦ. ꯑꯗꯣ ꯀꯟꯗꯤ ꯀꯜꯂꯤꯍꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯦ. ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯎꯇꯨꯞꯁꯦ ꯇꯤꯛꯏꯅꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯟꯕꯗ. ꯑꯇꯦꯛꯄꯁꯤꯅ ꯑꯃꯨꯛꯀ ꯀꯜꯂꯒ ꯍꯥꯠꯂꯒꯦꯗ. ꯑꯗꯨꯒ ꯀꯔꯥꯏꯗꯅꯣꯃ ꯐꯨꯝꯖꯤꯜꯂꯝꯂꯒꯦ, ꯃꯣꯏꯒꯤ ꯍꯤꯡꯆꯥꯕ ꯑꯇꯩꯗꯨꯅ ꯈꯪꯗꯅꯕ. ꯑꯩꯕꯨ ꯍꯥꯠꯀꯅꯨꯋꯣ, ꯑꯩ ꯁꯤꯕ ꯀꯤꯌꯦ. ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ? ꯃꯁꯥꯗꯤ ꯂꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯃꯔꯣꯟ ꯃꯔꯤꯁꯨ ꯈꯪꯗꯅ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯔꯤꯅꯦ. ꯃꯁꯤ ꯀꯜꯂꯒꯦꯗ. ꯃꯀꯣꯛꯁꯤꯗꯤ ꯇꯪꯈꯥꯏ ꯑꯃ ꯀꯥꯏꯔꯦꯅꯦ.
ꯏꯅ ꯂꯨꯞꯄꯦꯅꯦ ꯑꯃꯨꯛꯀ ꯀꯜꯂꯗꯤ ꯁꯤꯔꯅꯤꯁꯦ ꯀꯜꯂꯛꯀꯅꯣ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯤ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯔꯣꯟꯗ ꯍꯥꯏꯔꯒꯦ ꯑꯦ ꯇꯥꯏꯕꯪꯃꯦ ꯑꯩꯕꯨ ꯍꯥꯠꯀꯅꯣ ꯑꯩ ꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯅꯪ ꯁꯣꯏꯗꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯈ꯭ꯔꯅꯤꯅꯦ ꯑꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨꯅꯦ ꯑꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯒ ꯈꯪꯉꯤꯅꯦ ꯑꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅ ꯅꯪ ꯍꯥꯠꯂꯤꯁꯦ ꯂꯥꯏ ꯐꯥꯎꯕꯅ ꯊꯤꯕ ꯈꯪꯂꯣꯏꯗꯣꯏꯅꯤ ꯈꯪꯂꯕ ꯍꯥ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯃꯗꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗ ꯏꯇꯣꯞ ꯇꯣꯞꯄꯤꯁꯦ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤꯕꯣ ꯍꯦ ꯇꯥꯏꯕꯪꯃꯦ ꯑꯩꯕꯨ ꯀꯜꯂꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯗꯤ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ ꯁꯅꯥ ꯄꯥꯝꯕ꯭ꯔꯥ ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯔꯥꯔꯦꯟꯗꯩ ꯂꯥꯛꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯑꯩ ꯄꯤꯒꯦꯅꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨꯅꯦ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯁꯥ ꯄꯥꯟꯕ꯭ꯔꯥ ꯑꯣ ꯂꯥꯏꯔꯦꯝꯕꯤ ꯄꯟꯕꯗ ꯅꯨꯄꯥꯁꯦ ꯄꯪꯊꯈ꯭ꯔꯦ ꯄꯥꯜꯂꯦ ꯌꯥꯝꯅ ꯐꯖꯩ ꯃꯁꯥꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯑꯩ ꯄꯤꯒꯦ ꯄꯥꯝꯂꯗꯤ ꯑꯗꯨꯅ ꯑꯩꯁꯦ ꯊꯨꯅ ꯃꯨꯛꯇ ꯄꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯥꯟꯅ ꯀꯔꯤ ꯍꯥꯏꯕ ꯃꯁꯥ ꯄꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯁꯥꯗꯣ ꯅꯥꯝ ꯑꯃ ꯊꯥꯡꯅ ꯌꯨꯡꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯊꯝꯕ꯭ꯔꯥ ꯑꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯗꯨꯗꯤ ꯃꯁꯤꯕꯨ ꯂꯥꯏꯅ ꯇꯥꯏꯕꯪ ꯃꯤ ꯁꯥꯔꯒ ꯂꯥꯛꯏ ꯆꯠꯂꯅꯦ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯔ ꯈꯪꯗꯕꯁꯦ ꯐꯥꯔꯒ ꯍꯥꯠꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕꯣ ꯑꯦ ꯀꯣꯛꯁꯤ ꯌꯥꯝ ꯅꯥꯏꯅꯦ ꯀꯔꯤ ꯍꯥꯏꯕ ꯑꯔꯣꯏꯕꯩ ꯋꯥꯗꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩꯁꯦ ꯍꯥꯟꯅ ꯄꯨ ꯍꯥꯏꯕꯅꯦ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯤꯕ ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯕ ꯃꯤꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦꯅꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯄꯨꯔꯒꯦ ꯑꯗꯣ ꯄꯨꯗ꯭ꯔꯤꯉꯩ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯇꯧ ꯀꯔꯝꯅ ꯅꯣꯏꯅ ꯐꯥꯔꯤꯕꯅꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯃꯔꯝꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯩꯕꯥꯛꯅ ꯀꯔꯣꯝꯗ ꯆꯠꯂꯒ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤꯍꯦ ꯍꯤꯡꯆꯥꯕꯗꯨꯅ ꯁꯤꯅꯤ ꯀꯤꯕꯗꯩ ꯃꯣꯏꯒꯤ ꯃꯔꯝꯗꯁꯨ ꯇꯥꯏꯕꯪ ꯃꯤ ꯇꯥꯕ ꯂꯝꯕꯤꯁꯨ ꯂꯣꯏꯅ ꯇꯥꯛꯂꯝꯃꯤ ꯑꯔꯣꯏꯕꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯟꯅ ꯃꯨꯛꯇ ꯀꯜꯂꯨ ꯑꯩ ꯇꯟꯗꯟ ꯄꯥꯏꯕ ꯍꯧꯔꯦ ꯑꯩꯅ ꯅꯪ ꯁꯣꯏꯗꯅ ꯀꯟꯅꯤꯅꯦ ꯍꯤꯡꯆꯥꯕꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯣ ꯑꯩꯅ ꯚꯥꯞ ꯇꯥꯗꯕ ꯑꯃ ꯂꯩꯔꯦꯅꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗ ꯃꯗꯨꯇꯪꯒ ꯚꯥꯞ ꯇꯥꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯣꯔꯒ ꯄꯨꯔꯗꯕꯅꯤꯅꯦ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅꯦ ꯑꯩꯅ ꯏ ꯃꯊꯛꯇ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯂꯩꯔꯤꯁꯦ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯗꯣ ꯀꯔꯤ ꯃꯇꯥꯡꯅꯣ ꯚꯥꯞ ꯇꯥꯔꯤꯗꯨꯕꯣ ꯊꯨꯅ ꯍꯥꯏꯔꯣ ꯑꯩ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯑꯗꯨꯔꯣ ꯅꯣꯏꯒꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯅꯤꯡꯊꯧꯗꯣ ꯃꯇꯧ ꯀꯔꯝꯅ ꯁꯤꯕ नायꯗ꯭ꯔꯤꯅꯣ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯐꯥꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯐꯅ ꯊꯥꯡꯅ ꯌꯥꯜꯂꯁꯨ ꯇꯥꯅ ꯊꯤꯜꯂꯁꯨ ꯃꯉꯛ ꯇꯠꯂꯁꯨ ꯁꯨꯡꯁꯤ ꯁꯤꯗꯕꯒꯤ ꯃꯔꯝ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯀꯟꯕꯒꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯦ ꯃꯨꯟꯅ ꯇꯥꯎꯀ ꯍꯥꯏꯔꯝꯂꯒ ꯑꯔꯣꯏꯕꯗ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯔꯛꯏꯁꯤꯅ ꯃꯁꯤ ꯍꯥꯠꯇꯣꯛꯂꯒꯦꯗ ꯀꯩꯅꯣ ꯁꯤꯔꯕꯣ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯤꯕꯣ ꯁꯤꯔꯦꯅꯤ ꯁꯤꯗꯤ ꯃꯤ ꯂꯣꯏ ꯂꯦꯞꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯦ ꯎꯁꯥ ꯋꯥꯁꯥ ꯈꯔ ꯊꯦꯛꯂꯒ ꯈꯨꯝꯖꯤꯜꯂꯝꯂꯒꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯣ ꯊꯤꯔꯨꯔꯒꯦ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕꯒꯤ ꯋꯥꯔꯤꯁꯤꯒ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩꯕ ꯑꯁꯨꯝꯅ ꯑꯆꯧꯕꯗꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯀꯟꯕ ꯆꯠꯂꯝꯃꯤ ꯃꯈꯨꯠꯇ ꯍꯤꯡꯆꯥꯕꯅ ꯄꯥꯏꯔꯛꯄ ꯊꯥꯡꯄꯥꯛ ꯑꯗꯨꯁꯨ ꯄꯥꯏꯔꯤ ꯆꯥꯛ ꯂꯥꯝꯕꯅ ꯑꯆꯧꯕ ꯍꯨꯃꯥꯡꯁꯨ ꯀꯥꯡꯂꯝꯃꯤ ꯆꯥꯛ ꯈꯨꯂꯥꯝꯁꯤꯗꯤ ꯀꯔꯤꯅꯣꯍꯦ ꯄꯥꯜꯂꯤꯕ ꯍꯩ ꯔꯥꯁꯤꯡꯁꯤꯅ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯑꯦ ꯑꯥꯗ ꯂꯐꯨ ꯈꯔꯗꯤ ꯍꯧꯔꯦ ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯂꯐꯣꯏ ꯑꯃꯨꯟꯕꯁꯨ ꯄꯥꯜꯂꯤꯅ ꯐꯔꯦꯗ ꯁꯤ ꯑꯣꯏꯔꯗꯤ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯒꯦ ꯄꯨꯛ ꯊꯟꯅ ꯂꯐꯣꯏꯗꯨ ꯆꯥꯔꯒ ꯑꯆꯧꯕ ꯑꯃꯨꯛ ꯆꯠꯂꯤ ꯂꯐꯣꯏ ꯂꯐꯥꯡ ꯈꯔꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝ ꯌꯧꯔꯛꯂꯦ ꯑꯣ ꯌꯧꯗꯤ ꯌꯧꯔꯦꯗꯅ ꯁꯤ ꯌꯧꯔꯗꯤ ꯍꯤꯡꯆꯥꯕ ꯑꯃ ꯍꯥꯟꯅ ꯐꯥꯔꯒꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯐꯥꯔꯒ ꯊꯝꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯪꯂꯒꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯁꯤꯗꯤ ꯃꯪꯒ ꯆꯞꯁꯨ ꯃꯥꯟꯅꯔꯛꯑꯦꯗ ꯑꯥꯗ ꯍꯤꯡꯆꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯂꯥꯛꯏꯍꯦ ꯂꯐꯣꯏꯁꯦ ꯎꯠꯂꯒ ꯐꯥꯔꯒꯦ
Lafoi ni. Ahauba. Lao sida. Lafoi charu lao. Lakadra haraga lauraga chenkrane. Sidi aigi manga manade he. Hais. Ai karaida no ma lot laurage he. Natradi parak tarak to mali. Hinjaba nupa machaduna hinjaba mayam ama puraga laklammi. Aduga achaubabu manam namduna thirammi. Achaubana manam namduna thiri malene. Sidi ai soidana phakrani. Kamdau sige. Lotpham setpham su leide. Moine loine question kre. Mogi yumla surungna khangdaba sida hekta chensilage. Sida lairambaduna hekta hatoknarage. As mapanda yengbadadi yamna pippa male. Manungdi yamna chawjanina mogi surung side. Hingjaba singna minam sidi swaida mangkrene. Laphoi manam moina leihorene. Laphoi manam namduna thisi he. Phangbadi ngasi numidang enjang ahauba amadi leidoini. Ayo sire. Kaidorage phanglabo taibang midubo. Kaide phangbano he. Laphoi na thuraga tushinbani. Ayo khwang loye ti. Ayo Laphoi sidi loine leirene. Aduga taibang miduna kaida mangkraba. Chelamdau male boydi. Manam phajana khangba aikhogi hinchaba thibong yaududi ayuk ngana thokibadagi hauji phawba halaktri. Ma lairadi ngasaina taibang mise pharadabani. Hoine thibong yaudo ngasidi udrine. Madi minam phajana khangmanine. Ado thibadi lepa yadi ko mayam. Somdana achaubadu surung singduda phawdana tumina pangchat chatpada lairembi sing pharaga thamfamdu thengnarami. Aduga thangpak paiba masakanba hinjaba kharana lairembi singdu senaduna leibasu urami. Sidi aigi manglanda ukhiba lagi macha lairembi dumaknidana. Adubu hinjaba sing sidi aigi mangda ukhidaba ngakta. Changni changlabadina lairembi singse kandaba yade. Lairembi sidi amakhaktani. Ani madi hatokpiraba malene. Siraga leirene. Pamukreda. Hinjaba kayano leirise. Mui mari. Aibu hinjaba mari sibu hatpa ngamda jalane. Wang chawbasu moine hele. Thangpak sisu moine chaw. Ai amakhangi. Hinjaba singse mapanga kanjabe wani. Mako kaya sizinade haibani. Aduna moi mase oina khatna halage. Hinjaba na kaino aigi ko thoma isina kanana no nangnara budu kaina aina nate he adudi kanana mana natradi noi aninara nate he moi mase khatnari ngai sida thangpak sini sensilaga hekta yalaga hatke. Hinjaba amana ningthauladi akoi marimak sibatare aduna aikoi khanaba toklasida. Karigi toktoiba nangna khanaba hauge hauramlaga ining thaulasu aikoi ahumdi siroi nangni sidoise. Adu oiradi noi ahum leiramo. Ai hana ining thauda hairugi. Noi ahum changlaga ai hatore. Noi ahumdi tumlagasu adum leina. Iya chaikrene. Masi sayanturan hekta haijingalmaniko. Amukta tanasi laune he. Lairembi singsidi kamaya tauba. Lairembi singdudi nanthoktuna chenba ngamloi. Ining thaugi thangna yunglibani. Adu bai khodi siba tare. Masigi sonose phaudradi. Achaubana karino moine loina chene krisina. Amuk mayam puraga laktu jala. Lairembi na matau karamna tamthiraba. Hinjaba singsigi mafam asida taibang mi changna ibanone. Mafam asida changlakpa ngamba haibase achamba taibang midi oiramloiko. Sire si changna chang lairembi se puraga chelhaurage. He taibang mi nangbu kanano mafam asida matau karamna laibano. Kona haige mafam asidai hana ibani chelhausi. Aigi khutta puliba yolhing asibu matau karamna lathokani. Aduga aigi yet thama masada yungliba mayai kallaba thang asibu karamna phukani. Lauthopagi matam leite hekta thadatladabani. Masigi yolingsiga thangsiga
ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯒꯦ ꯊꯥꯡꯁꯦ ꯑꯃꯨꯛ ꯁꯠꯀꯦꯀꯣ ꯈꯔꯗꯤ ꯅꯥꯅꯤ ꯊꯥꯡꯁꯤꯗꯤ ꯃꯌꯥ ꯊꯧꯏꯍꯦ ꯁꯤꯗꯤ ꯑꯩꯒꯤ ꯆꯞ ꯆꯥꯔꯦꯍꯦ ꯑꯦ ꯅꯪꯒꯤ ꯑꯁꯣꯛꯄꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯐꯈ꯭ꯔꯦꯅ ꯍꯣꯏ ꯐꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯊꯥꯡꯁꯤꯅ ꯌꯨꯡꯗꯨꯅ ꯐꯥꯔꯤꯕꯁꯦ ꯊꯥꯡ ꯑꯁꯦ ꯂꯥꯏꯁꯣꯟ ꯀꯌꯥ ꯌꯥꯎꯔꯕ ꯊꯥꯡꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯛꯇꯨꯅ ꯄꯥꯏꯔꯤ ꯑꯗꯣ ꯅꯪ ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯠꯇꯦ ꯅꯪ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩ ꯑꯆꯧꯕꯅꯦ ꯌꯨꯝꯗꯩ ꯈꯠꯅꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕꯗꯩ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯏꯅꯦ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯅꯪꯗꯤ ꯃꯪꯗ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯑꯗꯣ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯑꯗꯨꯅ ꯅꯠꯇꯦ ꯁꯣꯝꯗꯅꯤ ꯁꯣꯝꯗꯔꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯈꯔ ꯀꯟꯅ ꯆꯦꯟꯁꯤ ꯂꯥꯏꯔꯦꯝꯕꯤꯒ ꯑꯆꯧꯕꯒ ꯑꯔꯣꯟꯕ ꯁꯨꯔꯨꯡ ꯑꯃꯗ ꯆꯦꯟꯊꯣꯔꯛꯏ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯝꯗꯕꯗ ꯄꯨꯡꯉꯛ ꯉꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯍꯤꯡꯆꯥꯕꯒꯤ ꯇꯝꯊꯤꯔꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯨꯜꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯅ ꯅꯥꯟꯊꯣꯛꯈꯤꯕ ꯅꯠꯇꯦ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯂꯥꯏ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯧꯖꯤꯛꯁꯨ ꯃꯤꯅꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯅ ꯄꯨꯜꯂꯝꯂꯤꯕꯗꯣ ꯊꯥꯗꯠꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯒꯤ ꯊꯥꯡꯃꯨꯛ ꯐꯨꯛꯇꯨꯅ ꯄꯨꯈꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯏꯌꯥ ꯂꯥꯛꯆꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯇꯝꯊꯤꯔꯕ ꯑꯄꯪꯕ ꯍꯤꯡꯆꯥꯕ ꯁꯥ ꯃꯣꯏ ꯑꯅꯤꯕꯨ ꯇꯥꯅꯧ ꯐꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯈꯪꯉꯨ ꯍꯣꯏ ꯏꯅꯤꯡꯊꯧ ꯂꯥꯛꯑꯣꯍꯦ ꯊꯨꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯤꯡꯆꯥꯕ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯏꯅꯤꯡꯊꯧꯅ ꯁꯥꯎꯔꯒ ꯈꯔ ꯍꯥꯠ ꯂꯥꯏꯅꯈꯔ ꯍꯥꯠ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯐꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯇꯥꯏꯕꯪ ꯃꯤꯁꯤꯅ ꯀꯝꯗꯧꯕꯖꯥꯠꯅꯣ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯈꯪꯗ꯭ꯔꯤ ꯍꯤꯡꯆꯥꯕ ꯑꯃꯅ ꯃꯥꯅꯤ ꯏꯌꯥꯝꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯁꯤꯡꯁꯦ ꯌꯥꯝꯂꯝꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯔ ꯂꯥꯏꯁꯤꯡ ꯀꯤꯕꯗꯒꯤ ꯂꯣꯠꯍꯧꯕ ꯈꯔꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯁꯨ ꯂꯣꯠꯇꯨꯅ ꯂꯩꯍꯧꯕꯒꯤ ꯐꯔꯤꯅꯤ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯈꯤꯅꯤ ꯂꯣꯠꯈꯤꯅꯤꯕꯣ ꯂꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯐꯥꯔꯒ ꯊꯝꯂꯤꯈꯩꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯌꯥꯝ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯂꯅꯤꯗꯣ ꯑꯗꯩ ꯂꯥꯟ ꯑꯃꯨꯛ ꯍꯧꯔꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯤ ꯁꯤꯕ ꯅꯥꯏꯗꯕꯅꯤꯅ ꯐꯩ ꯑꯩꯈꯣꯏꯁꯤꯅꯤ ꯂꯨꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯨ ꯁꯤꯔꯅꯤꯗ ꯃꯥꯒꯤ ꯆꯤꯡꯂꯣꯟ 8 ꯂꯥꯜꯂꯒ ꯐꯪꯕ ꯊꯥꯡꯖ 8ꯅ ꯁꯥꯕ ꯂꯌꯥꯝꯅ ꯀꯤꯕ ꯊꯥꯡꯗꯨꯁꯨ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯏꯅꯤꯡꯊꯧꯗꯤ ꯁꯤꯗ ꯍꯤꯗꯥꯛ ꯄꯥꯏ ꯍꯥꯏꯗꯨꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯍꯨꯔꯥꯜꯂꯛꯄ ꯍꯣꯏ ꯑꯗꯨꯅꯅꯤ ꯁꯤꯔꯤꯗꯣ ꯁꯤꯗ ꯍꯤꯗꯥꯛꯇ ꯅꯠꯇꯦ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯐꯥꯔꯒ ꯄꯨꯔꯛꯏꯁꯦ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯁꯨꯅꯤ ꯑꯅꯤꯃꯗꯤ ꯍꯥꯠꯈ꯭ꯔꯦꯗꯅ ꯑꯃꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯁꯦ ꯂꯥꯏꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯔꯤꯁꯦ ꯇꯧꯕꯇꯕꯨ ꯃꯄꯥ ꯍꯤꯡꯆꯥꯕꯒꯤ ꯀꯣꯛ ꯂꯧꯕꯒꯤ ꯈꯔ ꯄꯪꯕꯩ ꯋꯥꯅꯤ ꯑꯗꯣ ꯋꯥꯔꯤ ꯇꯣꯛꯁꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯐꯪꯅꯕ ꯊꯤꯁꯤ ꯅꯣꯏ ꯈꯔ ꯑꯁꯣꯝꯗ ꯆꯠꯂꯣ ꯈꯔꯅ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯤꯒꯦ ꯑꯆꯧꯕꯅ ꯍꯦ ꯔꯥꯙꯥ ꯄꯨꯟꯁꯤꯗ ꯀꯤꯗꯨꯅ ꯑꯃꯨꯛꯇ ꯆꯦꯜꯂꯛꯇ꯭ꯔꯤꯗ ꯁꯤ ꯌꯧꯔꯗꯤ ꯍꯥꯠꯇꯣꯛꯅꯔꯒꯦ ꯂꯥꯏꯔꯦꯝꯕꯤꯅ ꯏꯕꯥꯅꯤ ꯍꯤꯡꯆꯥꯕꯁꯤꯡꯁꯤꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯩ ꯄꯥꯏꯈ꯭ꯔꯁꯤ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯩ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯦꯟꯅꯔꯤꯉꯩꯗ ꯏꯕꯥꯅꯤꯃꯛ ꯁꯤꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯀꯟꯕ ꯑꯃꯨꯛ ꯂꯥꯛꯀꯦ ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯁꯤꯗꯅꯕ ꯍꯣꯠꯅꯔꯝꯃꯨꯀꯣ ꯑꯆꯧꯕ ꯑꯩ ꯂꯥꯏꯔꯩꯄꯥꯛꯇꯩ ꯂꯌꯥꯝ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯦ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗꯩ ꯄꯥꯏꯈ꯭ꯔꯦ ꯑꯆꯧꯕ ꯊꯥꯡꯗꯨ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯑꯆꯧꯕ ꯇꯝꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯡꯅꯁꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯗꯠꯂꯒꯦꯍꯦ ꯍꯤꯡꯆꯥꯕ ꯑꯃꯅ ꯃꯥꯒꯤ ꯊꯥꯡ ꯈꯨꯄꯥꯏꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦꯍꯦ ꯆꯪꯒꯗꯧꯕꯒ ꯇꯜꯂꯤ ꯃꯃꯤꯠ ꯈꯨꯌꯦꯡꯒꯁꯤ ꯀꯩꯅꯣꯝꯅꯤ ꯃꯌꯥꯝ ꯑꯩ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯍꯥꯟꯅ ꯄꯤꯔꯨꯈꯤꯒꯦ ꯍꯤꯡꯆꯥꯕ ꯑꯇꯩꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤꯅꯦ ꯏꯌꯥ ꯇꯧꯁꯤꯟꯅꯔꯒ ꯆꯦꯟꯈ꯭ꯔꯦꯅꯦ ꯏꯅꯤꯡꯊꯧ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯇꯥꯏꯕꯪ ꯃꯤꯁꯦ ꯍꯥꯟꯅꯃꯨꯛꯇ ꯐꯥꯕ꯭ꯔꯥ
ꯍꯥꯠꯄ ꯇꯧꯁꯤꯍꯦ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯑꯆꯧꯕ ꯇꯝꯅ ꯍꯨꯞꯆꯤꯜꯂꯛꯏ꯫ ꯑꯆꯧꯕ ꯃꯁꯥꯒꯤ ꯍꯥꯟꯅ ꯌꯥꯝꯅ ꯀꯟꯖꯕꯒ ꯊꯥꯡꯗꯨꯒꯤ ꯃꯒꯨꯟꯗꯨꯒ ꯑꯆꯧꯕ ꯍꯦꯟꯅ ꯀꯟꯕ ꯖꯥꯠ ꯊꯤꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯅꯥꯄꯤ ꯍꯥꯏꯕꯒꯨꯝ ꯄꯗ꯭ꯔꯠ ꯍꯥꯏꯗꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯁꯨꯝ ꯁꯤꯕ ꯍꯦꯜꯂꯛꯄꯗꯩ ꯈꯔ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ "ꯏꯌꯥ! ꯑꯩꯒꯤ ꯊꯥꯡꯁꯨ ꯍꯨꯔꯥꯟꯕ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯊꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯨ ꯍꯨꯔꯥꯟꯕ, ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯡꯁꯤꯅ ꯑꯩꯒꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯠꯄ! ꯅꯪ ꯈꯪꯒꯅꯤꯗꯅ, ꯌꯥ! ꯅꯪ ꯑꯣꯏꯔꯦ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯐꯠꯇꯕ ꯃꯀꯣꯛ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯍꯥꯏꯗꯨꯗꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯁꯥ ꯌꯥꯝꯅ ꯋꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯒꯦꯍꯦ, ꯌꯥ!" ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯨꯒ ꯑꯆꯧꯕꯒ ꯑꯃꯨꯛ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯆꯧꯕꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯊꯥꯡꯅ ꯐꯅ ꯊꯤꯟꯕ ꯌꯥꯟꯕ ꯊꯤꯟꯕ ꯇꯧꯗꯨꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯑꯆꯧꯕꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯨꯠ ꯃꯈꯣꯡ, ꯑꯀꯣꯟꯕꯗ ꯃꯀꯣꯛꯁꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯔ ꯂꯩꯍꯧꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯧꯕꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯩꯌꯥꯝ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯑꯩꯒꯤꯗꯃꯛ ꯀꯅꯥꯝꯇꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯁꯦ ꯅꯊꯟꯇꯅ ꯂꯣꯏꯅ ꯍꯥꯠꯂꯝꯂꯒ ꯅꯪꯁꯨ ꯊꯋꯥꯏ ꯊꯥꯔꯕꯣꯏꯔꯦꯀꯣ? ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯁꯤꯍꯜꯂꯣꯏꯀꯣ? ꯂꯥꯛꯑꯣ, ꯅꯪꯕꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯄꯨꯔꯒꯦꯀꯣ." ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯂꯩꯌꯥꯝ ꯑꯗꯨꯅ ꯃꯩꯅ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯁꯤꯔꯒ ꯂꯩꯕꯗꯨꯁꯨ ꯌꯥꯎꯅ ꯑꯆꯧꯕꯒ ꯄꯨꯟꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡ ꯑꯆꯧꯕ ꯑꯃꯨꯛ ꯍꯤꯡꯂꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯒ ꯑꯆꯧꯕꯒꯁꯨ ꯃꯇꯝ ꯈꯔꯗꯨꯗ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯧꯊꯃꯤꯟꯅꯔꯝꯂꯒ ꯑꯆꯧꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯃꯆꯦꯁꯤꯡꯗꯨ ꯏꯉꯛ ꯉꯛꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯦ ꯑꯍꯨꯝꯅ, "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ? ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕ? ꯏꯆꯥꯅ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯅꯃꯥꯗꯤ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯨꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯏꯆꯥꯕꯨ ꯊꯤꯕꯗ ꯀꯌꯥꯝ ꯋꯥꯈꯤ, ꯀꯌꯥꯝ ꯀꯞꯈꯤ, ꯑꯗꯨꯒ ꯅꯪꯅ ꯅꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯍꯜꯂꯛꯏꯅꯤꯅꯦ꯫ ꯍꯥꯏꯌꯨ, ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯔꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕ?" ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ, "ꯀꯔꯥꯏꯅꯣꯅꯦ ꯑꯆꯧꯕ ꯍꯜꯂꯛꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯆꯧꯕ, ꯅꯪꯗꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯔꯝꯂꯦꯅ, ꯅꯃꯥꯍꯣꯏ ꯅꯆꯦꯍꯣꯏꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯏꯆꯦ, ꯑꯩ ꯋꯥꯔꯤ ꯂꯤꯔꯛꯀꯦꯁꯦ." ꯑꯆꯧꯕꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯌꯥꯝꯗ ꯂꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯂꯥꯏꯔꯦꯝꯕꯤ ꯀꯟꯕ, ꯃꯥ ꯑꯃꯨꯛ ꯁꯤꯕ, ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯀꯟꯕ, ꯂꯥꯏꯔꯩꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯤꯁꯤꯡꯅ "ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ, ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯍꯪꯕꯤꯕ ꯂꯥꯛꯑꯒ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯋꯥꯔꯤꯒ ꯑꯃꯨꯛ ꯂꯤꯔꯤꯌꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ." ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯄꯥꯟꯖꯤ ꯀꯧꯔꯨꯁꯤꯔꯣ?" "ꯃꯃꯥ, ꯑꯆꯧꯕꯁꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯠꯇ ꯏꯟꯕꯤꯔꯒ ꯄꯣꯊꯥꯍꯜꯂꯨꯍꯦ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ." ꯃꯆꯦ ꯑꯍꯨꯝꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯔꯨꯏ ꯍꯥꯏꯕ? ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯒꯁꯨ ꯅꯨꯡꯁꯤꯅꯔꯛꯏꯕ?" "ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯏꯆꯦ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯩꯆꯤꯜ ꯃꯔꯛꯇ ꯐꯖꯕ ꯀꯣꯅꯨꯡꯒꯨꯝꯕ ꯌꯨꯝꯗ ꯂꯥꯏꯔꯦꯝꯕꯤꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯗꯕꯅꯤꯅꯦ, ꯁꯒꯣꯜ ꯑꯄꯥꯏꯕꯤꯗꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯣꯏꯅꯤꯅꯦ." ꯁꯤꯔꯦꯗ ꯅꯣꯛꯄꯗ꯫ "ꯑꯩꯗꯤ ꯄꯦꯜꯂꯦꯍꯦ, ꯏꯆꯥꯁꯦ ꯉꯥꯎꯔꯒ ꯑꯣꯏꯅ ꯍꯜꯂꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥ, ꯁꯅꯥꯃꯍꯤ ꯑꯃꯨꯛꯇ ꯈꯨꯔꯨꯝꯂꯨꯈꯤꯒꯦꯀꯣ ꯏꯆꯥꯁꯥ." ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯆꯧꯕꯒꯤ ꯋꯥ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯤꯈꯩꯅ ꯑꯆꯧꯕ ꯉꯥꯎꯔꯦ, ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯩ ꯃꯆꯦ ꯑꯍꯨꯝꯁꯨ, ꯃꯃꯥ ꯃꯄꯥꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯑꯆꯧꯕ ꯊꯣꯡꯒꯥꯟ ꯊꯣꯛꯇꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯣꯃꯣ ꯅꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯈꯨꯜꯒꯤ ꯃꯤꯈꯩ ꯅꯣꯛꯇꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ, "ꯅꯨꯄꯥ ꯃꯊꯟꯇ ꯌꯥꯎꯕꯁꯦ ꯅꯪꯗꯅ ꯍꯦꯛ ꯉꯥꯎꯏꯗꯀꯣ." ꯑꯃꯅ, "ꯃꯥꯅ ꯃꯤ ꯌꯥꯝꯅ ꯐꯨꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯤꯅꯦ,
ꯀꯣꯛꯄꯤꯔ ꯂꯥꯛꯄꯅꯦꯕ꯫ ꯑꯃꯅ ꯑꯃꯨꯛ ꯃꯄꯥꯁꯤꯅ ꯏꯆꯥ ꯃꯆꯤꯡ ꯐꯠꯇꯦ, ꯃꯄꯥꯡꯒꯜ ꯀꯜꯂꯤ, ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ, ꯑꯀꯟꯕ ꯏꯆꯥꯅꯤꯅ ꯍꯔꯥꯎꯖꯈꯤꯕꯗ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯍꯌꯦꯡ ꯍꯥꯡꯆꯤꯠꯀꯗꯤ ꯎꯅꯥ ꯋꯥꯅꯥ ꯈꯨꯜꯂꯒ ꯆꯠꯂꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡ ꯑꯆꯧꯕ, ꯂꯥꯛꯑꯣꯅꯦ, ꯏꯃꯨꯡꯗ ꯆꯪꯂꯁꯤꯅꯦ꯫ ꯕꯦꯝꯃ, ꯅꯣꯏꯕꯨ ꯅꯧꯄꯥ ꯅꯤꯄꯥꯁꯦ ꯊꯦꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨꯅꯦ꯫ ꯏꯃꯥ, ꯄꯥꯕ ꯀꯧꯊꯣꯔꯛꯑꯣ꯫ ꯏꯆꯦ, ꯇꯨ, ꯁꯣꯔꯥꯔꯦꯟꯗꯒꯤ ꯁꯒꯣꯜ ꯑꯉꯧꯕ ꯇꯣꯡꯗꯨꯅ ꯄꯥꯏꯊꯔꯛꯂꯤꯕꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯨ꯫ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯑꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤ ꯏꯃꯥꯅ ꯎꯔꯤꯕ ꯏꯆꯥꯒꯤ ꯃꯇꯧꯁꯤꯕꯣ, ꯁꯣꯔꯥꯔꯦꯟꯗꯕꯣ? ꯆꯨꯝꯃꯤꯅꯦꯍꯦ ꯕꯦꯝꯃ, ꯁꯣꯔꯥꯔꯦꯟꯗꯒꯤ ꯂꯩ ꯌꯥꯝ ꯄꯥꯏꯊꯔꯛꯏꯅꯦꯍꯦ꯫ ꯍꯣ ꯃꯣꯏ ꯃꯄꯥ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯆꯨꯝꯃꯦ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ, ꯀꯔꯤꯅꯣꯅꯦ, ꯁꯤꯗꯤ ꯑꯁꯦꯡꯕꯅꯤꯅꯦ, ꯁꯣꯔꯥꯔꯦꯟꯗꯒꯤ ꯂꯩꯌꯥꯝ ꯑꯃ ꯄꯥꯏꯊꯔꯛꯂꯦꯅꯦ, ꯑꯗꯨꯒ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯑꯣ, ꯑꯆꯧꯕꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯔꯤꯁꯦ, ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯎꯞꯄ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯣꯏꯇꯥꯔꯦꯅꯦ꯫ ꯑꯃꯅ, ꯑꯆꯧꯕꯁꯤꯗꯤ ꯉꯥꯎꯔꯝꯗ꯭ꯔꯦꯗꯅ, ꯑꯩꯁꯨ ꯏꯟꯅꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯑꯆꯧꯕꯗ ꯍꯥꯏꯅꯔꯒ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯆꯧꯕꯁꯤꯗꯤ ꯂꯥꯏꯅꯤꯅ꯫ ꯑꯁꯨꯝꯅ ꯂꯩꯌꯥꯝꯗꯨꯅ ꯑꯆꯧꯕꯒꯤ ꯃꯆꯦ ꯑꯍꯨꯝ ꯃꯃꯥ ꯃꯄꯥꯗꯨ ꯄꯨꯗꯨꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯆꯧꯕꯒ ꯂꯥꯏꯔꯦꯝꯕꯤꯒꯗꯨꯅ ꯁꯒꯣꯜ ꯑꯃꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯈꯩꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕꯒ ꯂꯥꯏꯔꯦꯝꯕꯤꯒꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯑꯇꯤꯌꯥꯒꯤ ꯂꯩꯆꯤꯜ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫